Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kaida lei masina kokal mari lenaba tongan ba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakhtagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kromzari ELITETV ki test of cartoon mahau meng ta video sing Muhammad Taram Moksari marun ngasi fala fongo pause singki cartoon singda cartoonist singna kari haining liba kari phonong liba kari wakhal khalad liba haibudu miyamda sandonga thamjage ahanbada lokatsage Sangai Express ki ontokpani da haiba cartoon su yam phajaba Modi manbam leire Amisa manbam leire amana share phala je pair ole share phala amada geopolitics aduga share phala amada Manipur adun hajis sanariba geopolitics ki ufum sidaneba adada ngasagi Amisa manuje kari haige da sina maruni chineba adi sanariba film se geopolitics toriba Manipur ki hojile film se amaga yana handriba tuan fruit achobo sing se amaga yekna haliba mayam se ura kandani hojile ba film torai se sini hojile ba Manipur ki geopolitics se dang se Amisa man masi yeng leire somdana khoi foreign tour chat leire tuan ba adagi sida Italy gi prime minister ga khoi melody to pi dana mayam se social media da viral oidana leiri Manipur ga changde yam hekta khoi gi pakhang leisabi gi mong daga tawdana selfie ga namdana hojik si loi da tawna leiba phumom de leibudni hojik leiri se khoi gi prime minister nungai khoi Manipur irang ga sangde sona kanda khoi tofi inadana gift tawdana hoi amorom de am pai Assam gi khoi keno Manipur gi shiroi lili yauba khoi fi ga pi dana to isu nam phajaba adubudi potne dubu madu una sum tawra leigidora Manipur sina kadom da thamdoini osi yam luruba chahi jelak chahi sidage mu tongan ba mugla aga kuki naga la e kuki mete torame ji kuki naga la e lep tre da smasim thamagi hai ra hai wakhal doni myamna sigi nungai ta bududa khogi ega BBS sina thamakpa yamna fajaba adumba wahan thok leiba cartoon ne thamjage patang da leisina khoi sana leiba ki loire dana aduni loire dana sida hal ne khake sum chalaga walking oi ke chape wari chana bani hal amasna hai phajen ki basingdu umang da kan thiri male ne an haiba amasna khumme ai tumin na ta silu yeng silu punama kumai ngaktani ne na hairapwa yana fajaba adumba wan tholeba cartoon ne tawrise ana sisu yana fajaba adumba phajen khibasingdu umangda kanna thiri malene hai kanduda ai tumin na ta silu yeng silu punama kumai ngaktani ne haiba yana fajaba adugumba wan tholeba cartoon ne thamjage aduga khoi mathang da leisina khoi Pongnapomgi Baluhe aduni Baluhe sida yengbiu kai yauge da khoi office da warai sanaba adigi macha sida office na tre macha sida dum office ki wese lobu yare yum gi wese lobu yare adama gi makha thaba singdu da ngang mun ne lobu yare ada officer sina haibani si office mali leiba thammi myam ji yum da smile lero da ibungo na sagi na thu phajana pangtho u hojitine angam senaba matam ne na magi staff sida haibadu ne officer sina ana hojil lei pum si kari fum de leirigi adu office da warouba de nungai taba Manipur leiriba situation tang du leita daba
ꯐꯤꯕꯝꯁꯤꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯦꯟꯁꯟꯗ ꯂꯩꯅꯕ ꯃꯇꯝ ꯈꯔ ꯂꯩꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒ ꯂꯣꯏ ꯆꯠꯂꯛꯀꯗꯣꯏꯅꯤ ꯇꯧꯔꯤ ꯄꯣꯠꯁꯦ ꯑꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯁꯥꯒꯤ ꯅꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯎ ꯍꯧꯖꯤꯛꯇꯤꯅꯦ ꯑꯉꯝ ꯑꯉꯝ ꯁꯦꯟꯅꯕ ꯃꯇꯝꯅꯦꯅ ꯇꯥꯛꯄ ꯑꯗꯩ ꯃꯌꯥꯝꯁꯦ ꯉꯛꯄ ꯑꯃꯁꯤꯅ ꯇꯥꯔꯒꯀꯣ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯃꯁꯤꯅ ꯇꯥꯔꯒ ꯉꯛꯑꯒ ꯆꯠꯈꯤꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯁꯤꯟ ꯑꯃꯈꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄꯅꯦꯕ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯩꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯀꯦꯁꯦꯠ ꯑꯣꯏꯅ ꯄꯥꯏꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯄꯩꯁꯥ ꯐꯪꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯀꯩꯅꯣ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯒꯤ ꯇꯧꯕ ꯈꯣꯠꯄ ꯆꯥꯕꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯇꯧꯅꯔꯦ ꯌꯨꯝꯗ ꯐꯝꯅ ꯑꯗꯨꯝ ꯁꯨꯗꯅ ꯄꯩꯁꯥ ꯐꯪꯕ ꯌꯥꯕ ꯃꯌꯥꯝꯁꯦ ꯚ꯭ꯌꯨꯁꯤ 1 ꯂꯥꯛ 2 ꯂꯥꯛꯀ ꯌꯦꯡꯕ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯄꯤꯅꯕ ꯑꯗꯒꯤ ꯆꯥꯕꯗ ꯃꯣꯏꯅ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕ ꯃꯥꯟꯗꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯐꯩ ꯍꯧꯖꯤꯛꯇꯤ ꯇꯧꯅꯔꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯔ ꯄꯤꯅꯤꯡꯉꯤ ꯃꯦꯁꯦꯖꯁꯦ ꯑꯗꯨꯅ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯗ ꯍꯥꯏꯗꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯦꯅ ꯀꯦꯁꯦꯠꯀꯨꯝꯕ ꯄꯤꯔꯛꯄꯁꯨ ꯃꯥꯜꯂꯦ ꯊꯥꯏꯅꯒꯤ ꯃꯇꯝꯗꯨꯔ ꯑꯗꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯣꯜꯂꯦ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯝ ꯑꯣꯜꯂꯦꯅ ꯑꯗꯨꯝ ꯆꯥꯕꯗ ꯇꯧ ꯂꯩꯕꯗꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯖꯅ ꯆꯥꯕ ꯌꯥꯎꯔꯤ ꯑꯉꯥꯡ ꯑꯅꯤ 11 12 ꯀꯥꯏꯅ ꯇꯧꯔꯒ ꯌꯣꯡ ꯅꯤꯡꯊꯧ ꯀꯥꯏꯅ ꯇꯧꯔꯒ ꯆꯥꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯐꯖꯅ ꯑꯉꯥꯡꯁꯤꯡ ꯆꯥꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯇꯥꯟꯕ ꯑꯗꯨꯒ ꯍꯣꯏ ꯐꯖꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯒ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯆꯧꯕ ꯐꯖꯕ ꯃꯦꯁꯦꯖ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯡꯈꯠꯂꯛꯏ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯅꯤꯡꯊꯤꯖꯅ ꯅꯝꯗꯅ ꯑꯗꯒꯤ ꯁꯥꯎꯟ ꯍꯥꯞꯇꯅ ꯀꯔꯤ ꯇꯧꯗꯅ ꯌꯥꯝꯅ ꯐꯖꯕ ꯃꯌꯥꯝꯗ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯏ ꯃꯗꯨꯅ ꯃꯈꯣꯏ ꯍꯤꯡꯅꯕꯒꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯕ꯭ꯂꯣꯒꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤ ꯂꯩ ꯊꯥꯟꯕ ꯉꯝꯕ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅꯦꯗ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯅꯣꯏꯕ ꯑꯅꯤꯁꯦ ꯃꯊꯩ ꯃꯅꯥꯎꯅꯤ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯝ ꯑꯣꯜꯂꯦꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯁꯤꯁꯨ ꯊ꯭ꯔꯤꯜꯂꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯐꯝꯃꯒ ꯆꯥ ꯅꯨꯡ ꯊꯛꯑꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯍꯜ ꯑꯃ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯃꯅ ꯐꯥꯒꯤ ꯇꯧꯔꯛꯄꯗꯨꯅꯦꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤ ꯑꯃꯨꯛ ꯍꯦꯛꯇ ꯁꯤꯜꯂꯣ ꯑꯗ ꯀꯩꯗꯧꯕ ꯍꯥꯏꯗ ꯃꯨꯟꯗ꯭ꯔꯤ ꯃꯨꯜꯂꯒ ꯃꯥꯏꯅ ꯀꯦꯟꯖꯔꯛꯀꯅꯤꯅ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤ ꯁꯤꯟꯕ ꯑꯗꯨ ꯇꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁꯦ ꯑꯩꯈꯣꯏ BJP ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯆꯨꯞ ꯆꯥꯞ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯑꯥꯒꯁ ꯊꯥꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯍꯧꯗꯣꯔꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯗꯥꯏꯐꯥꯎꯗ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ NRC ꯍꯥꯏꯅ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤ ꯑꯃꯨꯛ ꯁꯤꯜꯂꯣ ꯑꯃꯨꯛ ꯍꯦꯛꯇ ꯁꯤꯜꯂꯣ ꯃꯨꯟꯗ꯭ꯔꯤ ꯃꯨꯜꯂꯒ ꯃꯔꯥꯏ ꯀꯦꯟꯖꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯐ꯭ꯔꯥꯏꯗꯦ ꯐꯟ ꯑꯗꯨꯅꯤ ꯐ꯭ꯔꯥꯏꯗꯦ ꯐꯟꯁꯤꯗ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯑꯃ ꯌꯥꯎꯔꯦ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯑꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯁꯤꯗ ꯍꯥꯏꯕꯅꯤ ꯑꯃꯅ ꯇꯥꯔꯤ You can't blame the person in power. ꯄꯋꯥꯔꯗ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯗꯣ ꯑꯗꯨꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯔꯣꯏꯕ for the entire situations. ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯔꯣꯏ It is a double engine government. Engine ꯑꯅꯤ ꯄꯥꯟꯕ governmentꯅꯤ. We have many higher authorities, right? ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ higher authority ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯪꯉꯦꯗꯅ ꯍꯥꯏꯕꯗꯨꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯄꯨꯒꯤ ꯃꯊꯛꯀꯤ ꯌꯀꯥ ꯌꯦꯡꯉ ꯂꯩꯕ ꯍꯪꯂꯥꯏ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯆꯠꯄ ꯂꯦꯞꯄꯨꯒ ꯂꯦꯞꯄꯨ ꯍꯥꯏꯕ ꯐꯝꯃꯒ ꯐꯝꯕ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜꯅ ꯁꯥꯟꯅꯕꯗꯨꯔ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯪꯅꯔꯤꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯛꯄ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ न्यूरो पेशेंट्स के स्पेशलाइज हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजवाई मथक टोंगथाम लिकाइदा हांदोकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंगथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंगबद चंगबा अफबो मखल की खुसु खुलाई अमदी मेशिन मरांग काइदे लई मसिना कोक मरी लेनबा तोंबा मखल की अनाबसिंग निंगथिना लायंगली लमदम मसिदा न्यूरो सर्जन यामना तांगरिबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा कया मायोंगदरी मसिदा सुनतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा कया सुमायोंगदरी
ꯃꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯅꯅꯕ ꯗꯥꯛꯇꯔ ꯄꯥꯔꯀꯤꯟꯁꯟ ꯁꯤꯡ MCS ꯅ꯭ꯌꯨꯔꯣꯁꯔꯖꯔꯤ ꯑꯦꯝꯁ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯃꯁꯥꯃꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯡ 24 ꯂꯩꯗꯨꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯇꯥꯕ ꯃꯃꯜꯗ ꯂꯥꯌꯦꯡꯕꯇ ꯅꯠꯇꯅ OPD ꯖꯦꯅꯔꯦꯜ ꯑꯃꯗꯤ ICU ꯕꯦꯗꯁ ꯑꯣꯄꯔꯦꯁꯟ ꯃꯦꯗꯤꯁꯤꯟ ꯑꯦꯛꯁ-ꯔꯦ ꯑꯃꯗꯤ ꯂꯦꯕꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯁꯨ ꯑꯇꯥꯕ ꯃꯃꯜꯗ ꯐꯪꯍꯜꯂꯤ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7005534166 ꯅꯠꯇ꯭ꯔꯒ 8974572154 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ